Jiri Bamda Miyoi Taru Hatkhiba report Numit Tarani Manungda Piraknaba Manipur gi CS amasung DGP da se tharakle Jiri Bam gi Jakura dodagi pikliba angang ahum amadi nupi ahum punna Miyoi Taruk tamthina Hatkhiba thodok adugi matangda RPIA gi National Secretary Mahesor Thaunaujamna National Commission for Human NCW da wakhatkhiba adugi matung Baka Chatarapoina Commission asigi Maikaidagi Thodok adugi sabsaba report ama Numit Tarani gi manungda pikhala haiba warol yawba serolama Ngarang Manipur gi Chief Secretary Binit Joshi amadi DGP Rajiv Singh da tharakre NCW gi Joint Secretary A Asoli Salaina khuyek piduna tharakhiba serol duna hai National Commission for Human Act 1990 gi Section 10 gi makhada lebak asigi manungda leba nupi da sathaba miyot minai nupi singi right matpa amadi nupi singi punsibu ngak senbagi hak commission asida lei Jiri Bam gi Jakura dagi nupi ahum amadi angang ahum tamthina Hatkhiba thodok asida akanba action lokhatpam thokpani masigi matangda commission asina angamba thabak paikhatnaba honagani haire thodok asida victim oihauduba imung minungsida achumba wayal phanghanaba honagani amadi jenabasing maranggi matungina matik chaba serak phangdana tumina license kiba yaroi haina serol asida palle punama asigi yenglaga Manipur lengang nupi amadi angang singda thohanba crime singda akanba miyeng sangduna asiguma crime asi makatana thoktana bahona biyo loinana hairiba Jiri Bam gi thodok asigi matangda Chief Secretary amadi DGP na sabsaba detailed report ama numit 10 fawbugi manungda commission da pikhalau haina serol aduda makhatare Manipur da chatkhiba Assam gi Nupamcha ama phajenduna lupa lakh kun gi imung manungda demand tawrakle haide su da leba cookie sing sizinaraga mitai gi mathakta chathaba proxy war ni haina kokomi na phongdokre Manipur da hojik tholba irang asi chin cookie jo narco terrorist kangbu singna mitai miyam da landaraktuna mitai khunai muthatuna Manipur thugaina bagi pandamda haugiba chahi 2023 gi May 3 dagi ngasi phawba chathaduna leire hojik chin cookie narco terrorist kangbu singna mitai miyam da chatharangliba lal asi India lengakna su da leba cookie militant sing sizinaraga Manipur gi mitai miyam gi mathakta chathaba proxy war amani habase handakta social media da oba fangliba su da leba KNP gi Tiger Koba commander amana cookie community gi miyam punba mifam amada mahangna mifam adu thamkiba wafamda mitai miyam na khundaduna leriba kangsup amadi lema khongda bom amadi nomai kapsinduna mitai gi yum kya mai thaba mihan mi punja thaba kihan khangan bu chathakibase mahaki kaman amagi makhada chathakibani haina phogdokhiba sina hena mayek senghale haina kokomi gi media coordinator yumkhaibam Sujit Kumar Khumanna thadrok zerolabana haire zerol sina hai handakta sulema khongda leiriba 57 Mountain Division gi army camp da contract work ki thabak senaduna lejaba Sinmi Kamal Babu Kobo miyoyama mangkiba thiba khangduna leiriba sisu suda leiriba cookie militant singa Central Force ka loktunaraga Kamal Babu ase miyoybagi minuksi yauduna hatopi khalbra haiba singnadaba ngamde haire Nambol Municipal Council na bendar aikhoigi pot sangbada khut thingjinba yaroi haina kaithel phambi ima singna khongjang changchangkhre Nambol kaithel da leiriba pochai singbo sangnanaba thamleba miyoy sing lokthoklaga atopa inaw noba miyoy sing oina sanghalagani haina Nambol Municipal Council na tholiba order adu yaningdaba phongdoktuna kaithel phambi ima ibel singna ngarang khongjang changchangkhre khongjang adu da Nambol kaithel gi bendar singi pochai ekoina thajaba mina sanghanjabani Nambol Municipal Council na bendar aikhoigi pot sangbada khut thingjinba yaroi amadi Nambol Municipal Council gi pot sangbagi order khudakta handu haina thaba banner sing sizinaduna haw kaithel da Nambol kaithel gi apunba lukmai sintha lupna sinduna khongjang changchangkhre